Tungan social media dagi lakuchaba marup ipaw update khar miyam da share tawjage China na India ki mayokta phongna tholaktuna Pakistan da satellite kunthra gi network coverage pinaba phirep lawkhre report amagi matung inna Russia su China ga punna India ki mayokta laklagadra haibagi wahang thoklakhre hairi China na India ki mayokta phongna tholaktuna Pakistan ki military da satellite kunthra gi network coverage pinaba phirep lawkhre haina report amana phongdorakle report asigi matung inna handak haukiba me taruk tagi ne tara phawba chathakiba landa India na Pakistan ki air defense system amadi air force ki air base tara ga thoirom thugai khibagi thong ubadagi China na Pakistan da military satellite network kunthra rom gi khudong sap pinabagi warep lawkhibani report asigi matung inna megi tang taraga tarukta China amadi Pakistan ki makok thongba military ki official singa unaduna warep asi lawkhibani panba yabadi Pakistan ki baito satellite system ki khudong sab Pakistan da phangkhrabadi handak India na air strike chathaduna yamna laina paksana amangata kaya thogan khibadu waraklagani haire India Today ki report asigi matung inna China ki military satellite coverage Pakistan da phangkhrabadi India da chathariba military ki thabak thorom singi matangda Pakistan da yamna line paw phangba ngamlagani haire handak India na Pakistan da yamna line air strike chathaduna paksana amangata thogan khiba ngamkhibadu India na Pakistan ki border area da Israel na satellite tara rom thamjinduna mikup khuting ki Pakistan ki military ki thorang sing yengba ngambadagi pinpoint oina attack chathaba ngamkhibani haire Nakal amoromda Russia su China ga punna India gi mayokta laklagadra haibagi wahang thoklakhre haina report amagi matung ina phongdorakle sahi kayagi mamangdagi India gi marup oiduna lakhiba Russia China ga punna India gi mayokta laklagadra haibagi asaubu wahang ama thoklakhre haire panba yabadi handak India na Russia gi khulai gi matengna Pakistan bu sauna maithiba piba ngamkhrabasu Russia na India bu mapung phana sagalakhide Pakistan gi oinadi China na phongna sagalaktuna missile na singba khulai piduna amadi electric warfare na singba sauna mateng panghi adubu Russia na marup oiriba India gi damakta wafum ama phawba phongdolakhidabani maram aduna India hojiktagi hauna tu front war tawba ngamnabagi thorang tawba mathau tare haina report asina makhatana phongdorakle makha tarakpa update ta ituning thogi post ki maru oiba matang myam da share tawjage operation sindur da north east land yaukidaba taragasu second world war gi lan monihar air base tagi torokpa land de north east pumba yauragani land gi chase move ipong phong na chatpa haure khara tabna slow motion da chatli haiba khaktani aikoi operation sindur gi makha taba land gi free oidri nganba thengmana tokhaina thamkhraga anoba achauba conventional war ama north east India Myanmar Bangladesh gi mafam singda war zone oiduna soiduna makki lanjau ama mayok narakpa yai haiduna idung thogi post ki asumna thamlakle